ngasi Imphal West District ki khutlai paiba singna toina landa rakhiba mafam ama oiriba mayang langjing tamang amadi kameng sabal da leiba khul ngakpa singna leinaba camp amadagi nupi ahum yaona meeoi 13 nongmaiga konnana army na fakhre hairi thodoga singa se ayuk pung amarom taba matamda masing yamlaba security force singna mafam aduda koisilaga operation chatharaki operation aduda khul ngakna ba camp ta leiriba meeoi 13 amadi makoina chathok chasin da sizinna ba gari taruka loinana yamlaba khuchu khulai kaya su fagat ki hairi security force na faraba meeoi sing adu sagol bandagi pari macha wangoi dagi pari achauba lukar dagi lemba kameng dagi munal fumlaudagi James langthabaldagi kangla langathildagi chingsang lakpa amadi haurang kairel-dagi athoiba liklai tama amadi baby ga loinana moidang poktagi meeoi ani amaga punna 13 ni kemadudagi nongmai Kervin manga AK47 rifle ama .303 rifle ani insas rifle ama 9mm gi pistol ani double barrel nongmai ama punna nongmai 12 ga loinana nongmai maru kaya su fagatki loinana makhoina sathok sasinda sizinaba gari Vespa ama Activa ama Beat car ama Gypsy ani Bolero pickup ama amadi Safari ama su yauki thodok adu thokle habagi pau phongbaga manak nakpada leiba khunja sing thomjinduna fariba meeoi sing thadok na ba honarubada security force na tear gas cell amadi nongmai round kaya kapthoktuna tankhai Houzik faraba meeoi sing adugi mathakta Imphal police station na case ama lokhatuna custody da thamkhre hairi